Congress amadi tongan belup kayana Waqf Amendment Act lisingani kun mangagi mayokta Supreme Court petition file tawkre. Thona faraba tauba thobi mayam leirambana ngasi malemda maitei singna saukthokna hinglibani haina Manipur Legislative Assembly Speaker Thoksom Satyabratan haikre. Point kun yauba action plan ama lokhat pinaba memorandum ama lanjenariba singna National Legal Services Authority the pisin kre. Amasung sayolamagi manungda MLA yangkai mapan na Manipur da miyam gi laingak ama semna na ba People's Progressive Alliance na matam thakre. Kurumjari ISTV News meeting tabir basingbu Numidangi Manipuri Pauda Taram Noksari, House Pau Sanduna Pizari. Congress leader Singh MD Fazur Rahim, Working President MPCC, ex-MLA Wabagai AC Masung, MD Amin Saha, ex-MLA Ketrigao Asina, Waqf Amendment Act Lisingani Kun Mangagi Mayukta, Supreme Court petition file Tokre. Manipur Pradesh Congress Committee MPCC Gilising Makhada, Party Sigi Working President MD Fazur Rahim Amadi Congress leader MD Amin Sahana, petitioner Singh Oiduna, Waqf Amendment Act Lisingani Kun Mangagi Mayukta, silence Toba case ama Supreme Court of India the file Tokivani. High case asida Manipur Pradesh Congress Committee MPCC ki Legal Department ki Vice Chairman amadi spokesperson su odiba Advocate Dr. Rabi Khan su Local Council wina saruk yari. Case asigi motion hearing thasigi tang taratarukta Supreme Court khanarabay. Panbay abadi handakta Parliament ki House animakta BJP na lusingba NDA lengak asina Waqf Act lisingamaga chamapal marfudra mangabu nauhona na semdoktuna Waqf Amendment Act lisingani kun manga pass tawkibadigi India apumbada makhal makhagi protest rally satpayauna tongan ba khongjang sing lepalaitana sangshili. Amendment Act asi anti-secular remedy unconstitutional oi haiduna section kayadagi lepalaitana Act asibu repeal tawbina na ba phongdokpa leptre. Congress na matam punamakta constitution gi mayokta lakpa khudingmak chapsana thengnagani haiki. Hojji yamna controversial oiriba Waqf Amendment Act 2025 India Parliament pass tawkibase masibu challenge to bai batare masi chatna hanbiganu haiduna ekoi asi Supreme Court ta case sama file tawre hayeng date 16 sibakta list tawrakani haina satawi osan hearing India pumbada tongan ba political party sing Congress ki leader sing aduga ato pa individual mioi kaya nasu asi Supreme Court ta case kaya ma thare ekoi Manipur gi oinadi maruoina Manipur Pradesh Congress Committee ki advice amdi makhoi gi lising makhada ekoi ngasi pai pakna case file toba ngambani. Hauzik Manipur ki wanaraba sahi ani hena tangdu leitadraba santi leitraba cheragasida minority community oriba Muslim community da atamnana target tauba Waqf Amendment Act lisingani kun manga chanarapa se India da secularism ki mapangal sonthan bani amadi minority rights ta singna bani haina Manipur Pradesh Youth Congress Committee ki President Anand Wahengbam na haikre. Congress Bhavan the Pangtokpa Paugi Mifamamad Mahak Makata Raduna Muslim Chaukatana India Saukhat Pachumloi Religion Punamak Chaukalakpada NDA BJP government da Kariya Sokpa Lebagi Hanki India ki Fazakraba Zati Kayana Kuling Basi BJP na Masigi Fazaba Ubangamloi Congress Party na India ki issue Punamak Waroshin Purapangamgani BJP Varatagi Mutatpa Matamda Varat Chaukhatpa Santi Leibamadi secularism ki mapangal hena Kangani JDU NPP ki Manipur Leriba leader Singh Haza Biganu Bildagi Act Olaba Waqf Amendment Act lisingani kun manga Center da JDU NPP na support tawribasi makoina Center da karisu haibangamde haiki. Handaki bill ase kamaina pass tawrakanda kamaina act on ki haibase Manipur da khundaminari basi na maitei pangal singi praja miyam da kaitang khanda ningi JDU hariba party NPP hariba party singa sina bill asibu support tawsilakanda act on kiribani Manipur da di JDU Manipur unit ki state leader kaya amana JDU ki amadi NPP ki Manipur unit ki leader kaya amana bill asibu yaning de ek asi sanabasi yaroi haduna swai da law khonga su adugumba JDU ki chief oiriba Nitish Kumar na bill asida support tawsilakanda ek oli bane JDU da lairiba amadi NPP da lairiba leader sing ase Manipur da lairiba leader sing ase masisu makoi aseng ba stand nama ai kangrup ai jati na ai furup na lubra laibak na lubra
नत्रगा ये ngahaki bot ka ba ngahaki power na lubra ba se praja miyam no wahang hangbiu wahang hangbo lepi ganu kholau lau go lepi ganu Congress party su miyam ki damak ta kholau lau jari until we get our right to justice Congress party will never stop to fight for the people of Manipur and for the coming generation of Manipur. Amaramda Waqf Amendment Act lisingani kunmanga gi mayukta wabagai AC da hokiba election da mirep wikiba social activist Sakir Ahmadna Supreme Court ta petition file tokre Act asibu repeal tonana ba thakiba petition file adu Sakir Ahmadna mahaki ukil wariba Supreme Court ki senior advocate Said Gulam Hassan galona nangasi file tokibani haidiba petition si hayeng Supreme Court ta motion hearing khanaraba yai haina panari Hiramasiga mari lainana Sakirna ek asi minority Muslim singbu namthana ba honabani ek asina India bu asob irang lakna ba sinbada natana India kaina na ba sille hainasu Modi government maral siri adubu hayeng tawgadoriba hearing asida Supreme Court na asumba wayal tawbirakani haibagi thazabale hainasu makha tarakli I have filed the writ petition in the Supreme Court to repeal the Waqf Board Amendment Act 2025 because this act is unconstitutional and it violates the Article 2526. Here are so many mandir boards like Tirupati Board, Ram Mandir Board, Hindu Endowment Board, HCD Board. In those boards, no another religion cannot include in the committee member, but why they are trying to include non-Muslims in the Waqf Board. Waqf Board is totally ancestral Muslim property. So I'd like to request to the Supreme Court of India to repeal the act. Otherwise, India could be break down apart, south and unrest. Thauna Paraba Athobi Mayam Lairambana ngasi Malemda Maite Singna Sauthokna Hinglibani Haina Manipur Legislative Assembly Speaker Thoksam Setabratana Fongdokre Wafam Singasi Kasar ngakpigani chahi taret khuntakpagi matamda awasingbu manipurdagi takthokina ba honabada soba thodang lokhibi manipur gi ningthau modusandra masanupi leimarembi Indu Prabhagi mitam amangasi Assam gi Kasar district ki manung chana leiba Binakandi part 2 da maikum hangdopagi thorumda speaker na fongdokhibani leimarembi Indu Prabha statue installation committee amadi athobasingi liklam thiba lupna puna khusamna duna Binakandi part 2 da leiba South Barak Rural Development Agency complex ta pangthokhiba thorumadu da leimarembi Indu Prabha statue installation committee ki president Khaidim Kanta athobasingi liklam thiba lup ki president Nando Teksham amadi Lamshak adugi masak naiba miyoi kaya su saruk yakibaga loinana statue asibu katkiba RK Nongdren khomba meite yauna statue asi mapung phan bada soba thodang lokhiba singda khudol tamduna ikai khumnaba utki leimarembi Indu Prabhagi mitam hangdopaga mari leinana swabena ramasu phongki speaker Satyabratana makha taraduna Kasar gi ningthau Krishna Chandra gi loina bi oirambi Manipur gi ningthau Modhu Chandra gi masanupi Indu Prabhana Manipuri amadi Kasar singgi marakta afaba mari thamnana ba honabada soba thodang loramki sahi taret khuntakpagi matamda awasingbu Manipur dagi takthokna ba semkiba Manipur gi tengoloi Manipur levi semkiba matamda mahakna soba thodang lokhi Maki Thauna Lingjel asibu ikai khumna bu utpu oina British singna Kasar gi Maharani haiba mingthol su piki sahi khudingi Maharaj Gambir Singh Narsingh amadi Hera Chandra bu ningsing bugumna Manipurda leimarembi Indu Prabhagi mitam khinana ba honabada Manipur leingakna sungsoi soidana yarakani loinana khongthang asimak thabakta onthokna ba maki maikaidagi angamba thakta honagani haina miyamda speaker na thajaba piki Megi tang ahum lisingani kulhumdoidagi lanasina maramoraga lanjenariba maitei singi mahut silaga Rosita Sophia amadi RK na point kun yawba action plan sing lokhat pinanaba yawba charter of basic necessity gi cherolama New Delhi gi National Legal Services Authority Jasalmer House da secretary Nalsada pisinba warol asigi manungda free education amadi UID with Aadhaar card ka link to binabagi wafam su yauri point kun yawba memorandum asi Manipurda IDP sing asibu phajana lengak na tawpham thokpa sing adu mapung phana tawbidabadagi Delhi da laktuna wakat khibani Nalsa gi secretary da pisalba matung da official singna Supreme Court ki just mangana saba Manipur bu yengshiliba just manga da su memorandum asi piduna paikhatpam thokba thabak sing adu paikhat kani haibu wafam phongdorakle hairi loinana point kun yawba memorandum adu Prime Minister, Home Minister amadi Human Resource Minister na singda su pisin kre hari memorandum asi pisin bagi loinana Home Minister su unabagi ayaba pibi na ba cherol su pisin kre Delhi da leiba CSO taret ki
Pabung amadi Delhi Mitai Coordinating Committee ki Youth Wing Thopu Singsu Manipur ki lakpa IDP Singbu support to boyna sargya ki Manipur की IDP खुदिमा की महूत से लगा इंडिया की गवर्नमेंट की लुचिंग बसिंगदा उननबा तंजाम द पिबियु तौरिबा इरांग से चही अनि हेंजलले मसीगी चैथेंग से कुइना सुम पुरगा लैबा से सिदा मिडियंग अप चंगबियो दुगा अफबा लोखत याबा करिके थबक लैबिगे हाबदो मिडियंग चंगा लोखत पियो हाबगी नादोना सुलाक्चरी अदुगा थांग से लेप्तना सु चंगजन जगी गनी मसीदा मणिपुर दा लैबा इरिचा खुदिमकना मसीगी खोंथांग असिदा मतेंग पांगबियो अमदि सपोर्ट तौबियो दुगा सोइदना उननबगी खोंथांग असे सिंबियो हाइनना हाइजरी लेट्रगसु अखोइना हाइजेनिंगदी आईटीबीसिंगना अमदि मखोइबु सौगलिबा मणिपुरगी प्रजा पुनमंगना मखा तारकपदा मखोइना पाखुम पिरक्त्रिबा फावबो करी मखा ताप थबक थवंग लखपा यागे हाइबसे कोइ खन्ना नैनारगा पांथोकिगनी अदुगा आइहांगना नलसागी माइकेन थागतनिंगबदी अखोइना उनबगी तंजा पिबियु हाइना हाइजरुबा मतमदा तंजा पिबिरक्तुना मखोइगी अचिन्बा मतम मुखाचुकना 45 मिनट्स मक उनबगी तंजा पिबिरगा अखोइना पिसलिबा मेमोरेंडम सिमा खन्ना नैनाबगी 45 मिनट्स सिदा पॉइंट्स वाइज बेट तबगी तंजा पिबियु बसिना दमकता नलसागी माइकेदा अदुकी माटिक थागतपा होंदोकचेरी अमदि मणिपुरदा लैरिबा मैते आईडीपी पुनमंगसु सपोर्ट तौबियु मखोइना रिप्रेजेंट तौरगा लाक्लिबसे मैते मियामगी दमकतनी मणिपुर सोसाइटीगी दमकतनी हानगुम तंगलोइताबा खुनाय अमदि मसा मसागी मरम तमदा हंजनदुना नुंगाइबा पुंसी अमा लेनबा अथु मतमदा हंगनबगी तंजा अदु मियाम पुनमंग सपोर्ट तौबियु कोनामिनसी हाइना हाइजरी Ngasidagi tharaga chayolamagi manungda MLA Yankai Mapana Manipurda Lengak ama semnanaba matam piri Karigumba chayolamagi manungda Lengak sembangamdrabadi Luptara turukna pulaga semba People's Progressive Alliance na MLA singi yum da satuna Manipurda Lengak ama semba yabara natragana pamdabara haibagi khudyak kumbagatpa horagani haina People's Progressive Alliance ki member Sujata na ngasi Manipur Press Club ta pangthokpa paumi singa unabada fongdokre Ngasigi paumi singa unabadu da People's Progressive Alliance sembada yawba tongan ba Manipur gi lup kaya gi lusingba singshu sarugya ki Sujata na makha taraduna Union Home Minister Amit Shah na handak Parliamenta Manipur da PR thamliba si Manipur gi MLA singna lengak ama semge hairaktabadagi PR thambani haikibadu India lengak na Manipur da sananingba mongda sanaduna leire Amit Shah na thamkiba wafam aduda Manipur da leiriba MLA Yankai Mapana paukum amada piba ngamdriba karigino hangke Manipurda lengak masemba haibasi MLA singna semgadabani MLA singasi yamna miyamna khanba mihutni maramaduna lengak ama semna bhonau natragadi Manipur Legislative Assembly si dissolve tawraga miyamgi ihul khangna thabak tawgadaba miyoi sing khanba pamlakani haiki Hujiki president rule se phare de phai harawar ke president rule se thamme phare tha ani phare adubu ngasi president rule le pamatam dasu ngasi bakta su akoi ichai su mangi ba ichai su mukhe sai ba anga anga su ngasi bakta president rule ki manung sida thi ba khangda le ba masigi president rule se prajamia na su accept to ba pa baktre ko jiti aduna akoi MLA sin se tase no week aba pina matam bijani week ama sida masida center ki bathok ta ke state ama ki CM ama robo matam da center party adu ha da ha ba mani ro leite akoi assembly ki bakhada state na tawjaga da ba state assembly ga da ba sarkar ni akoi state na kai da makta CM ba gamdri ba do hai ba akoi le ba akoi look yam sina gasi MLA sin da hajani se week ama ki manung da sarkar se biyo kari ko ba se bi da bata ra kadi da le MLA sin si ki mafam da signature campaign ama chala ne prajamya ko banaraga prajamya so support to minasi masida kana ba sarkar sending bala kana no sending da bala kana no kana na chemro koi yankai pa pan sida koi Manipur pu mamangan badi ya roi ba People's Progressive Alliance ki member Sajad Buya Mayumna MLA Yankai Mapalna chayolamagi manungda lengak semdrabadi MLA singdagi khudyak khombagi khongjang changshilaba tungda lengak shamlaktrabadi People's Progressive Alliance na Manipur miyamga khusamnaraga tongan ba khongjang changchanana ba sem sare haiki Amoromda Waqf Amendment Bill singani kunmanga gi mayokta People's Progressive Alliance na khongjang kaya changshilagani haiki burning issue and a national given. So you Waqf Amendment Act and India Pumbada was Langari was here, Supreme Court hearing Satar and Yana Higomadi, Pali, Sidation of Manipuri and so, Toamba, Musalman, my take Palansina, Taba, Kundai, Mapam Singina, Sigi opposed to him, Sigi against the Dena Lantana River Mamsa, Punda Saminava, people progressive alliance Manipuri, Tomana Saminava, member organization Mamsa. Masipumina Kanda, Zabizati. Naga political party toa kena dong tathamna masih bagi Manipur bagi apunba bagi iho bagi ama koi sanchila kani ago apamse siam masuk bagi mifam masih na koi wari masih dong nare
Imphal East District Commando na phakraba matungda jail da leiraga masa layeng bani haina Jenims ta purakraba matungda leikhidabani haiba Khoisnam sana zawbagi thawai yaudrba haksang ngasi Marilenaba Department ki official sing yauna Jenims ki miral sangda postmortem pangthokre Asi bahaksang dilaw kiroi haina kurai ning thobung laikai dagi Khoisam sana zawba misigi matang da semkhiba JSC gi member Yumkhaibam Nungsi Tombina Jenims miral sangda paumi sangda phongdokre Nungsi Tombina makha taraduna haukiba lisingani kulhumdoigi May 3 kuki singna mitegi mathakta lan horakpa matamda maribak mapurup kandaba yade haina thorakiba naha kaya ngasidi mapi mapa leitraba lamdam sida ngayok sapuda yokpa ngaga pangkha koire security force singna phaningba matamda phaba madi tamtina otpiba kaya sidagi kalhongna bagi damakta sana zawbu phaba madi tamtina otpada chenaba security personnel singi mathakta matik chaba cherak pigedabani haiki Angangsigi phibamsina soktalaktringay da magi masada soiba dak leiriba mayamsigi asumba kari tawraga kamai tawraga sibano moin ot naibada siribra natraga karino haibajigi asengba masakto khangna nabagi damakta athuba matamda khoi postmortem se tawba pamjabani postmortem gi report ki matungina khanggadaba leire postmortem gi report to moina lana pisalapaju yaroi khoi loina bak uriba ngaktani mama oi bisingna magi hausi atatai oire Manipur सरकार न तौरी बसे चुमदबनेन खाली मतम जिदैदा लाल हौरबनेन इसासिंग अफफता खंगदना कना करी तुंगदा करी ओरकदगे हाइबा खंगदबगै इरेबा कंदबा यादे इजाति कंदबा यादे इमा इसासिंग कंदबा यादे चिंगुंग चिंगादा युम मै थारैबा हलैबा तुबैबा मयाम सिगदगी कन्ननबगी दमकता इसासिंग अफफता खंगदना चाहि 15 दगी न 19 निफु बाउगी मनुंगदा लैबा मैतै फुरुकी इसासिंग युमधोंगी ओइना अफफता खंगदना लोइना जाखरबनी ममा ओइबे खोइसु इरेबा ता बुकलबदी इजाति दा बुकलबदी Dina khandana isasing da thingba pita kai namaleba kaluro namaleba ki jilinaw sing namana sasing kaluro na thadokibani adubu ngasidi mapi mapa letraba lamdam sida isasing ngayok sa phudaleba nga ga samanare phaningba matamda phare maitai haiba phurupse muthatna bagi damakta yamna sinba lalongni haibase khoi mama oi bising na khalle aduna ngasi isasi da thoiba do satari bas punamakse kana gumba yumthong amagi isasing da toro oi haibagi laite athuba matamda magi langla langjinse puthokpinabagi damakta khoi asibase logjagiroi postmortem report ngai gini aduga postmortem report tu gi matungina kari makha ta ba kari khongjang changjige haibedo mama oibi khoi mayam amadi club ki angang sing naharun sing sangstan punamaka ta nazarga khoi pangthok jagan Central Reserve Police Force Manipur and Nagaland sector ki makhada Manipur Police Assam Rifles BSF ka khusamnaduna akhanaba pawama phangbadagi Lamphel Police Station amasung Sekmai Police Station na konba Langol gi umangi mafam singda coordinated joint operations athakre PRO Manipur and Nagaland sector CRPF na thadurapa cherol aduna punna security personnel listing amarongi oiba combined force aduna Manipur da president rule lakibadagi nongmai maru amasung atei pokhai hanba yaba polam losilamba yaba mafam singi agency singdagi phangba intelligence input ki matungina operation adu sathakibani operation asi state asida lisingani kulum doidagi orakliba sarangnaba sigi manung channa lut tokiba khulai sing lokhananaba amasung jaga sing sanitize tawnanaba sathakibani operation adu da bomb disposal squad dog squad UAV yauba surveillance team RAF sing shu sizinaki makata na shu sing amasung tampaktagi lakiba khulai sing lokhananaba operation sathakigani hainasu makatari Tabung khok lamkhai haina khangnaba lambi asigi naketa tariba miyamna lambi asi matam kaktana thingzinkhre pasoi kendra masung nauria kendra gi tainana chatliba tidim lambi dagi changsilaga changangai makha lekai amasung malum awang ani gi taina badu chatliba lambi asina tabung khok phauduna pasoi langjing taba yaba lambi asi haukiba chahi tara gi mathakta sembiraktabadagi naketa leidiba yum singda upul changduna angang amadi chahi yamlaba miyoi sing naraktuna hospital da phawba pukhalakpa yaurapadagi Pendraba laikai anigi nupi sing thoraktuna lambi asi sambal khazinduna thingjinba hokre lambi asi sembinanaba mari leinaba singda kayarak haijaba laikhrabashu nung khara tharamba natana ngasi phawbada sembidabadagi lambi asi thingjinkhibani hairi changang gai makha laikai ne tainabada malum awang ne ani sigi lambi sigi
हाइजलपना तबुंखो अमदि पासोय तागदब लंबीनेबा केंद्र अनिगी ताइनाबमसिदा लैरिबा मफमसे सही तरा चुपना सेंबिरक्तबदगी बसिदा चलिबा अंगांग नुबी अमदि प्रजा म्याम पुनमसे आजमान नाबगी फिमदा लैरे हुजिकसे यंगसन बिना अमत यावदबा मपु पांदबा मफमगुमना लैरे मरम बसिना अतु हान चटपा नत्रगा खब खुदिमक चपदा कोई प्रॉब्लम चलाएबा खोइदा ngasi सेंबिनबा यावदबा गवर्नमेंट पांदबगुमना लैरबा मणिपुर गवर्नमेंट लेटबगुमना लैरबा अदगी पीआर मतम ओरबसु ओइद्रबसु सेंबिनबा कनासु मपु पांद्र मफमगुमना लैरे हुजिकसे अदुना सेंबिनबा मरि लेनबो अथॉरिटीना मिंग संहनिंग Directorate of Environment and Climate Change na ZEO Zone 2 Porampat Imphal East District ka kusam naduna elimination of single-use plastic from school campuses haiba hiramda awareness pi bagi thormama Wangkai High School Wangkai Kethel Sangbi High School Kurai Popular High School Lampel High School Kongpal Imphal Morning Junior High School amasung CC Higher Secondary School pangthokre thormaduda environmentalist Chaudhuri Mayum Joy Kumar School ki headmistress amasung principal school ki oja sing amasung mahiroi sing sarkya ki thormaduga mari leinana CC school ki principal KS Memtom bina school campus da single use plastic season adana ba pangthokpa awareness program asi yamna phaba khongthang amani ngasidagi hona school sina single use plastic season adana ba firep leire miyamna su single use plastic asi season roishi haiki amthiraba plastic ki polam ase aikoi ki school dagi season adaba hobasina atopa school institution mayam su thajaba thamjari tawbidanaba thajaba thamjari Environmentalist Chaudhuri Mayum Joy Kumar na single use plastic asi sizinabana aikoi da amang ba kaya thokali basi aikoi punna wakhal taminaba mathau tai afaba akoi bagi phibam ama samgatpada aikoi khudingmaki asoba thokdang lei plastic ki mahuta aikoi khudingmakna sena natragana kauna na saba khaw oina sizinaduna akoi bagi phibam kanbada thodang lominasi haiki singna aikoi da tholakpa helazar oiba duga soil da mahalakpa isingda mahalakpa mayam singsidagi khamkai kanba haibasti soidrabne adu masigi thabakse kanbagi thabakse awareness tobu kandadi amukari to changke hakanda miyam punna honaminaba ama khakchangba maramdi madugi department gi thabak nei maduna madugi migi ni maduna masagi nei na sum aikoina intho leinaragadi madu success oiba ngamai toba aduna aikoi punna honaminaba haibasidagi hena phabalete Manipur lengak na hanadagi thingduna laklaba single use plastic sizinaba thingnanaba tongan ba department singa kusam naraga akanba drive ama sathagani haiduna district kudingmaki mari lenaba DC singna lauthokrabasu lengak khaktana yaroi miyam punamaki so sobo thokdang lei haina eco network Manipur na hairi mafam sadaba turel khongbal lambi sorokta amadi mi punphamda plastic langthokpagi hainabi thadokpiu masigi mahutta recycle reuse reduce haiba sida meeting thamlaga sel onthoknanabagi lambi ama oina recycle townaba mapung phana segregation tawraga thambiu masina lu nanba lamdam ama su ohelagani plastic na chingba garbage segregation tawraga tungshinduna thamlabadi sel su phangani masina hiram kaya da kanaba piragani plastic pollution hantananaba garbage free zero waste ohenanaba plastic amadi atei garbage komgaliba singbusu pungning thogat piu haiki Manipur ki miyam nasu asigumaba plastic sing asi pollution thoktanaba amadi waste management lehena mapung phana nabagi dama lu nan balamdamo ohena bagi khongjang da so gabiu plastic mai thabi ganu mafam tada bada langthumpi ganu mafam tana segregate toraga thambira kanda madu sel onthokpagi adum laba lambi paring amda punna koi laminasi Nagamapal dagi rims yoba lambi gi parking pi daba Khathang balambi nakanda ain kaina gari khambasing traffic police ka uripok apun bulup amadi uripok apun banupi lup ka khusam naduna athing bapibagi drive sathakre rims lambi haina su khangna ba lambi asigi awang thangba sarukta parking pirabasu double parking tawdana ba pautak piki lambi gi khathang ba sarukta park toramba gari sing chalan kaktuna matung tawdana warning piki khongjang aduga mari lenana uripok apun bulup ki president Soram Tikendra jitna rims lambi asi yamna marui ba lambi singi manungda ma oirabasu lambi gi phibam phattaba amadi parking tawbada mawong maril tadabana maram oraga matau karamna lambi asida parking phajana tawhangani haina traffic police ka mifam ama pangthoklaba matungda ngasigi khongjang asi sathakibani haiki Rims Road sida traffic ki congestion je adugi matik legre parking ji mayam na both side of the road haidi northern side southern side ani mukta parking tawsalle maram aduna lambi je khara ga phatabaga yamna congestion je lere rims ki lambi se ana ki lambi oribani aduna matam nebak khibikta mase
ट्रैफिक फ्री होना थमगदब मफमने अदुबु अकोई पार्किंग जे सिंगल साइड पार्किंग तौबा नॉर्दर्न साइड पार्किंग तौबा सदर्न साइड से हानदगी होना नो पार्किंग है थारबा बोर्ड मयाम अमा लेरिबनी अदुबु मयाम नसे पार्किंग तौबसे मसे तौबिगनु लंबी से यारिंगै फ्री फ्लो ऑफ ट्रैफिक होना पेशेंट मयाम लापदा मदुगदमक्ता अखोइना मयाम दा अपील तौजरी ट्रैफिक पुलिस के एसपी प्रमेश अरामबम फोंदोखिबदा रिम्स लंबी की खा थंग सरुगसी पार्किंग होइबा यादे हाइब लेरबसु नोमगी गाड़ी मयाम पार्क तौसनबना लंबी असिद चलिबसिंगदा अकाइब कया पीरी लंबी सतपदा अकाइब पीबा यादे हाइबसि खंगननबा ngasiगी ड्राइव असि सथबनी हाइखि साउदर्न साइड की गाड़ी खामजली मैम से अपील तौजगे खामबीगनु गाड़ी ट्रैफिक की साइड की नो पार्किंग जोन हानसु नो पार्किंग थार लेबने सिगुंबसे थम थमना पब्लिक ना सदर्न साइड ऑफ द रोड से थाबिरागदी ट्रैफिक की फ्री फ्लो द हिंड्रेंस पीबगी डिस्टर्बेंस पीबगी अदुगी चपचाब चलान नु कक्चगनी अदुगा सिगी मफम सिदंगसु नतब कोई थांगोय मंगिसु कोई कंजेस्टेड एरिया ओय असिदसु बोथ साइड ऑफ द रोड से खामजलगा याम इशू थोपगी पब्लिक तगी मोय कंप्लेन लाखप यावे दन मोय गिसु क्लब का पुल्लगा खुसमनरगा मथंग मथंग तौजगे हॉस्पिटल की लंबीसु ओयबनिना मसी लंबी से कितंग कोई कोमना थंबदा लेरिबा दुकान मयाम कोई पब्लिक मैम नसु ट्रैफिक अमदी कोई लोकल क्लब सिंग कोइना तौरिबा कोई इनिशिएटिव से मटेंग पांगबीगनी न थाजे एप्रिल थागी अरोइब सयोल नत्रगना मे थागी अहनब चयोल फाउबगी मनुंगदा मोइरांग एसिगी टोंगान टोंगान मफम निपानदा मरुइब ग्राम पंचायत न कोनब मफम सिंगदा ओपन जिम निपान मियामदा खुसिनरबगी थौरांग तौरी हाइना मोइरांग एसिगी एमएलए थोंगाम शांति नंगसी मोइरांग एसिगी सुनुसिफाई खुंगंगी ओइबा लौपरी मरोम पाक चाउबा सानबुंग अमदी लौपरी मखाइरोम पाक चाउबा खुलगी ओइबा वाटर पोन रिजर्वर मियामदा खुसिनबगी थौरमदा फुंगदोखरे एमएलए मखाताना खुलसगी अहलमन सिंगना मंगलंब मंगलान सिंग ममफाउन हनबा हाइबसी महाकी तौद्रबा याद्रबा पांदमनी एसीएसी की लेरिबा साखो थौरांगी ओइबा थबक तौरपदा मियामगी मतेंग चंगी मियामना थौना हापिरबदी महाकना तौबा ngamloidaba मत लेते हाइखि लेबिरबा सिले एनपीने सिंग सरकारदुना लौथोखिबा खुंगंग अमा सनपुंग अमा हाइबदुगी पद्दमदुगी मखादा आई सोइदना सिनुस्पागी गसी इसाद सगारिबा सिनुस्पागी अहलबन म्या आई दुसिजो प्रजा म्यामगा पुलमना सिगबंगा मणिपुर म्यागे ममांगदा भारत म्यागे बांगला पुधोय फजगरबर गांव से नेशनल की लेवल सनवे याब गांव लमा सोइदल के हेदम होदगदी सेवसु आई म्या समझगे सरुक याखिबा PSED बिष्णुपुर डिवीजन के एग्जीक्यूटिव इंजीनियर रंबोना जल जीवन मिशन की मखादा युमथोंग खुदिंग थंगनब इसिंग फंगनबा हाइबसी चही असिदा पांदम थमखिबनी अदुबु हौजिक लैबा की वरक्लिबा फिबम मदी कोविड ना थिंथा हंदुना लाखिबा अदु डिस्ट्रिक्ट असगी ओइना लिसिंगनी कुंतरेट फावबदा मिशन असि सोइदना माइ पाकनब होनगनी सुनुसिफाई खुंगंगी ओइना दिंगसी एमएलए ना असोबा रिजर्वर पोनम खुसिनरबनिना लिसिंगनी कुंतरुक फावबदा मिशन असि माइ पाकप ngamgani हाइखि सुनुसिफाई विलेज की डे कोई दिसंबर 2026 दा कोई युमथोंग खुदिंग इसिंग पीना बदोई PSED बिष्णुपुर डिवीजन साइना होना जगे है बदोई पब्लिक की मफम द थमजरी डॉक्टर गायहम पामैना PSC तौसेम थादोक्तुना सत्खिबा नुमितगी ngasi फावबदा PSC asi डॉक्टर लेतबा PSC अमा ओइरे मसिना मरम ओरगा तौसेम माइकैगी मियामदा अना लायिंगी खुदोंग चाबा फंगदब लमदम ओइरे अथोबा मतमदा मरी लेनबा अथॉरिटीना PSC असिदा डॉक्टर थाबिरक्तरबदी मियामना खोंजंग चंगसिलगनी हाइना तौसेम एरिया स्टूडेंट्स ऑर्गेनाइजेशनना चेरोल थादुरकली तौसेम एरिया विलेज अथॉरिटी काउंसिल नसु अना लायेंगी मरमदा खुदोंग चादबा कया पल्लदुना चेरोल थादुरकली हौजिक मरकसिदा ब्रेक मलोमिनसे होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतना नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक तुंगदा मखा तारक पाव पिजरी निफु मंगारक सुबा कंगलेपा कम्युनिस्ट पार्टी KCP की मपु कुमोन थोरम चाम निफु माथोय सुबा बटालियन दा मपुंग फाना पांगथोपगा लोइनना CSQ GSQ मोबाइल यूनिट सिंग अमदि डिस्ट्रिक्ट कमांडर सिंगी मखादा तंपा की मफम सिंग दसु पांगथोक्रे हाइरी
लोना थिंख्रबा लुप असगी सेक्रेटरी इन चार्ज इन्फॉर्मेशन एंड पब्लिसिटी एस मंगाल गी चेरोल अमना चामनि फुमाथोय सुबा बटालियन पांगथोकपा थोरमदा KYKL MYL गी चीफ ऑफ द आर्मी स्टाफ के निमायना अथोयबा मिथुंगलेन अमदी KCP गी जनरल सेक्रेटरी एस पोइरेना थोरमपु लोइनना KYKL गी डेप्यूटी फाइनेंस सेक्रेटरी L इंगबा KYKL गी डेप्यूटी ऑर्गेनाइजेशन सेक्रेटरी M तोमपोक अमदी KCP MFL गी चीफ ऑफ द स्टाफ एस इबोमसाना मथंगसिना मिथुंगलेन सिंग ओइखि अथोयबा मिथुंगलेन सिंगना मैरा सुखतुना मदी थोरम मपुना फिराल सिंखतुना थोरम हौदोखि यावल लांथेंगिदमक्ता थवाई कटख्रबा अथौबा अथौबी सिंगी मफमदसु कोकनोना इकाई खुमनबा उतखि हाइदि निफुमंगा सुबा KCP गी मपोक कुमोंदा सेंट्रल कमिटीना मियामदा पीब सहीगी वारोल कॉमरेड वाई सोमोर्जितना पाथोखि KYKL MYL गी चीफ ऑफ द स्टाफ के निमायना कंगलई यावल गी चीरब लानफम कयादा KCP अमसुंग KYKL हाइब लुप अनि असि यावल खोंगचत्ता खोंग येत ओइगुमना अखोइगी यावल लालहौ पुखतमिनरखिबनी हाइदि हौजिक लुप सिंगना अमतोइना पुन्ना लानथेंगमिनदुना लानफम खुदिंगदा माइ पाकपा ngamlibasi पुनबगी महैनी अपुनबगी लिपुनसी हेना सेसिननबा अखोइ इसा इसागी असोइबसिंग चुमथोकसबा अमदी अमगा चुमथोकमिनबा हौजिकसु मथौ तारी हाइखि KCP गी जनरल सेक्रेटरी एस पोइरेना अखोइगी अपुनबा असि फिबमना याददुना पुनबा खक नतना अमगा सेटना थाजनबगा लोइनना थमोइदगी पुनबा संगी यावलुप सिंग असि मियाम गी दमक्तनी गार्जियन गुम्बनी यावलुप सिंगना मियाम बु ngak सेनगदबनी मियाम नसु यावलुप सिंग मपांगल हापीगदबनी नत्रबदी अनिमक पुन्ना लुमिनगनी हाइरी मणिपुर की सेंगा कौना अमदी लिकोन जियोग्राफिकल इंडिकेशन GI टेक फंगबगी फिबम द लेरे हाइना डायरेक्टोरेट ऑफ हैंडलूम एंड टेक्सटाइल्स की डेप्यूटी डायरेक्टर TS बसंतन फोंदोखरे थासगी तांगनी होरगा नीलकुथी अर्बान हत सथरखिबा स्टेट हैंडलूम एक्सपो लोइसिनबग मरी लेना डायरेक्टोरेट ऑफ हैंडलूम एंड टेक्सटाइल्स की डेप्यूटी डायरेक्टर रोइबत नतना मणिपुर हैंडलूम एंड टेक्सटाइल्स डेवलपमेंट कॉर्पोरेशन लिमिटेड की जनरल मैनेजर एडमिनिस्ट्रेशन TS बसंतना फोंदोखिबनी ngasi मेला लोइसिनबगी थोरमदुदा वेबर सर्विस सेंटर पुरमपाट की टेक्निकल सुपरिंटेंडेंट सुरेंद्र सिंह स्टेट अवार्ड दी हैंडलूम अंगुम अनिता इम्फाल वेस्ट बिष्णुपुर डिस्ट्रिक्ट हैंडलूम एंड टेक्सटाइल ऑफिस की प्रोजेक्ट मैनेजर L दसुमती मणिपुर हैंडलूम एंड टेक्सटाइल्स डेवलपमेंट कॉर्पोरेशन लिमिटेड की PME इम्फाल मैनेजर TS रवि याउना लमदम सिदा लेरिबा वेबर अमदी आर्टिसन सिंह सरुक याखी डेप्यूटी डायरेक्टर TS बसंतन मखा तारदुना स्टेट असगी हैंडलूम की प्रोडक्ट अहुम साफी लानफी मोइरांग फी अमदी वांगई फी हानदगी GI टेक फंगब ngamkhre डायरेक्टोरेट ऑफ हैंडलूम एंड टेक्सटाइल्स ने स्टेट सिदा लेरिबा टोंगान बा एक्सपोर्ट सिंगा निंगथीना तानारब तुंगदा स्टेट असगी हैंडीक्राफ्ट आइटम ओरिबा सेंगा कौना अमदी लिकोन GI टेक फंगनबा लिसिंगनी कुन अदुवाइदगी होनरकपनी हैंडीक्राफ्ट आइटम अहुम असगी मथौ ताब डॉक्यूमेंट सिंग सेनाइदा लेरिबा जियोग्राफिकल रजिस्ट्री दा पिसिनख्रे हयेंग असि सेनाइदा लेरिबा जियोग्राफिकल इंडिकेशन रजिस्ट्री की ऑफिशियल सिंगा पुन्ना वर्चुअल मीटिंग अमा पांगथोकलगनी करिगुंबा हयेंग मिफमना अयाबा पीरबदी स्टेट असगी सेंगा कौना अमदी लिकोन GI टेक फंगलगनी इंटेलेक्चुअल प्रॉपर्टी एक्ट की मखादा GI टेक फंगब ngamlabadi हाइरिबा प्रोडक्शन कनबा अमदी योखननबा थबक तोबा ngamlagani अतोपा मफमदा हाइरिबा पोलम सिंग असि सेम साबा अमदी सेमदोकलगा पुथोकपा याहंदबा प्रोडक्ट असि हेना मियामदा खंगनदुना मार्केट डिमांड हेनगतहंदुना लमदम सिदा खुदसा हइबा आर्टिसन वेवर सिंगदा हेना कानबा पीबा ngamlagani मखातानसु लमदम सिदा पुथोकपा फनेक यावना अतोपा हैंडलूम की प्रोडक्ट अहुमसु GI टेक फंगननबा होनरी हयेंग जियोग्राफिकल इंडिकेशन रजिस्ट्री चेन्नई की ऑफिशियल अमदी स्टेट कंसर्न ऑफिशियल सिंगा वर्चुअल हियरिंग चथरब मतुंगदा चपसाबा वाफम अमा खंगबा ngamlagani हाइखि geographical indications of goods haina reservation and protection 1999 adam le handicraft ki magai dasu koi artisan singna moina saba senga haibamga likol haibamga kauna gi craft haibamga 2020 dagi hauraga akoina 2022 da koi masi registration tongrabaina jenai da thabani hayeng se moina matabam lepire akoina hayeng se yaragadi akoi si ahum je amu phangba yabagi film leirabani madugi mathakta akoi ahum amasu थाना होनरी फनेक हाइबमगा रानी फी हाइबमगा फैंगाव हाइबमगा अदुबु फैंगाव सि पब्लिक हियरिंग फेब्रुआरी था तौगनी मदुदा दंग मरई येनबदगी लखोट पसिंग अमदद लैबनी अदुबु फनेक का रानी फीगदी मयान लोई याना रमिना मसिग तुंगानबा सत्ता अमल लैजबनी हाइना हायरगा
कोई थाना रो होनरी Waqf Amendment Act listing ani kunmanga oppose tawi minority community gi ngaklo oriba act asi repeal tawbana chumgani haina Professor Dr. Nimaishan Luang na hairi Manipur lenga ki Minister Waramlaba Professor Dr. Nimaishan Luang na thadrukpa cherol mana Waqf Amendment Act listing ani kunmanga yaningdaba Pongdokpa Makal Kayagi Kongjung Junction ba India Sinbatung na Sathari Muslim Organization amadi Community Leaders singna Ek Asigi Mayukta Kholau Sing Lakliba Asi Ek Asi Religious Autonomy amasung Freedom bu Singnaba Oibadagini Muslim Organization na Ek Asimak Muslim Community bu Target Tobani Institution Sing Mapangal Sithananaba amasung Religious Endowment Sing Control Taunanaba Honarakpani Haina Lauri Isagi Wainasu Handakta inekto kiba Waqf Amendment Act lisingani kunmanga hakshina lobaga loinana oppose tawi Muslim Brethren amasung umagi members singi concern amasung feeling support tawi lainariba akiba minority community singi rights protect taunanaba thajanaba madi vap taminaba puraknanaba act asi repeal tawbana asumba khongthang oigani thajai haidi Anji Cultural Academy gi kuntaruk suba Foundation Day gi thoram kongbada leiba Anji Cultural Academy da pangthokre Thoramadu the Art and Culture Minister Oramba Dr. M. Nara, Anji Cultural Academy ki President Nahakpam Ibobi, Principal Kundongbam Suresh Maitei Sarugyaki. Dr. M. Nara na Anji Cultural Academy na lamdamasigi Art and Culture Saukhat nanaba honabada laukiba tawdang singthaki. Art and Culture haibasi nungshi sanaba puraknanaba Tabak tawgadabani hauzik Manipur da thukliba tangdu leitadaba phibamasi Ingthahanbada lamdamasigi artist singna asoba thodang laurabadi mahausagi punsida hanjilakpada thoina aruba oigadaba mande haiki Culture yaudana miyoybani hinguyati culture simiyobi kunayesida law dharma jati kuchu khenaba kaya leijaragesu punna nuksisana ne hingnabagi wakhalon di culture de yaw hainabalai culture na missing si punchille madudi mapang ko mukhakkanu go maramaduna culture se koina we have to utilize culture as an instrument for peace shanti lakna nabagi damakta culture se chowa shanti leba khulai amani haijeni Thoramadu Anji Cultural Academy gi Mahirui Singi Isai amadi Zagoi su utki Patriot Bible College ki tarit suba graduate convocation ki thoram Imphal Baptist Church Dulalian da pangthokre Thoramadu Reverend Dr. Manu Pastor LBC Reverend Dr. M. Daimai, Principal, Patriot Bible College, Dr. Mangte Tomunreng Kom Yauna, Tongan Tonganba, Miyoi Sing Sargyaki. Thoramadu Patriot Bible College ki graduate Lauraba Miyoi Kuntrama Panda, Certificate Sing PK. Patriot Bible College ki Principal, Reverend Dr. M. Daimaina, Patriot Bible College asi Purup ki Kenabatham Daba Bible College ni, Masida Mipum Kudimaki Damak, Thong Launa Hangduna Lay Haiki. Lakpanina nungsibisi yamna hengali meramdi sar singdi Kamrup Purup community based togali adubu Bible College tadi amatta oina akhoi zatpu zati khaidana adum taminara pa orai mina pa meramaduna Bible College habisi sidi yamna apunba Manipur gi aphaba koi thodang asoba ma lawi haina ai lawi Nauna DM University gi Vice Chancellor Oraklaba Professor W. Chan Babu Amadi Dhanamanjuri College of Arts ki Nauna Principal Oraklaba Professor S. Lanchen Bamaitei bu opagi thoramama pangthokre Academic Research Forum DMU nasinduna DM College of Arts ki auditorium da pangthokpa thoramadu da Academic Research Forum gi Vice President Professor K. Indramani na thoramapu oike DM University ki makhada leiba college sing scholar amadi oja sing su sarugya ki DMU ki VC Professor W. Chan Babu na Manipur da afaba educational institute sing leihanbada khwaidagi maru oribasi Takpi tambiba anigi marakta leiriba gap asi adjust toba mathau tai haiki DMU and all the colleges under the DMU we are doing not they are doing. In the whole process of this teaching learning process teaching should be very particular innovative for that purpose with the profile see new pedagogy
Lisingani kulumdoigi May dagi lanjelaktuna lokoi patta hangliba relief camp ta sangjapam lawduna leiriba singda single point of contact oinamna North East Handloom and Handicraft Corporation Guwahati ga khusamnaduna Prime Minister Kausal Vikas Yojana Phase 4 gi makhada tha taruk subna sathagadaba traditional hand embroidery training center ma hangdokre Haudopaki thoramda hanagi Minister Govindas Konthojam sargyaki Miyoi nifu mangana sargyaduna sathagadaba training haudopaki thoramadu Assistant Commissioner to DC Bistupur T. Opendro, Social Worker Dr. Tingbaizam Swaran Kumar, Oinam Ibohol Polytechnic Imphal ki Principal Nilababu Oinam Amadi, Camp Level Committee ki Member Secretary M. Belki, Sarukyaki. MLA Govindasna, Aikoi Isa Ishana, Isagi Chanabi Culture Bu, Kongoi Nabaman Ba Matorukli Basi, Apaba Kudam Nate, Aikoi Waduna Dum Legadabanate, Aikoi Gishu, Nungaiba Matam Laki Gani Haiki. Fajana thawai yauna training tawbiu certificate paibiu loan apply tawbiu maram da aina certificate pairi se sina pham khangoi ba machine sing sile tra ka di koi deputy commissioner loina piwa ngamoi MLA jari ba khol loina piwa ngamoi aduna bank ta kisu support law se ba bank sing ya ki ba kai no hai kanda loan sing oi ra hai ya ki ba lai ba aduna koi su akoi si khara semdok sa ba mathum ta loan sing ba ya hi ba so law ba da thawai yaw ba gumna sing ba da thawai yaw se Thoramatuda ADC Bishnupur T. Opendrona training asida Maipak na saruk yaraga Maipakpa training moiduna certificate pairabatungda bank tagi sentang pinaba district administration ki maikai dagi honagani haina thazaba piraduna bank tagi loan lauraga singbagi haina bisu thambiu haina IDP singda appeal tauki. Coalition Against Drugs and Alcohol Kada Imphal West District Committee gi lisingani kun manga dagina kunnipan fawbagi oina thaupugadaba miyoi sing khankre President da Maisnam Memsa Vice President da Konthojam Nungsithoi amadi Secretary General da Kongbrai Latpam Binabu Lubasagi headquarter da pangthukpa kada gi mifamna thaupunna ba ayaba pikre haidi Urban Ayushman Arogya Mandir Uripok amadi UPIC Iroisembaga Puna Khusamnaduna Ayushman Arogya Mandir gi Taret Laksuba Chahigi anniversary ga mari lenana Ayushman Arogya Sivir gi thoram ngasi Uripok Laikhurim bi maning da pangthokre thoram asiga mari lenana Iroisemba UPIC gi CSO Ninibem Saikomna mamang chahi lisingani kunmari da Uripok ki mafam ayambada dengi na sokhan kiba maramaduna handak chahi lisingani kun manga dadi dengi dagi ngakthok nanaba miyam da awareness pibani haiki Kasih mama masih ada suatu kini yang tahu Cina tahu kita jaga oi benda kasih Ayushman Arogya sibir sigi misi dari siapa yang Uripok mai dari lagi jadi peraja sigi siapa yang dengi hari berlaina asli kita mainnya ngathokani amadi kamaina kang asih sandu kalau oi dege hari bagi matangga pergi Uripok mai dari lagi peraja sigi semula yang tahan Fire Service Week lisingani kunmanga ga mari lenana observance of National Fire Service Week lisingani kunmanga gi nini sanbanu mitangasi Jenims Hospital Porampart amadi Khurai da leiba Saibo Hospital da Fire and Life Safety gi maramda awareness kam mock drill gi thoromama Fire Service team firefighters sing na pangthokre thoramdu da hospital gi mari lenaba miyoi kaya susaruk yaduna mock drill gi thoramda chawna mateng pangki Hui amadi hongdongdagi sandokpani haiba rabies laina Manipurda amuk sandoruktuna misi mina yaurokpadagi mafum kayada mari lenaba department na section thorang lokatli veterinary director RK Khogendrajit ki lamjing makhada Hodam Leirak Club amadi Imphal West ki team ga khusamnaduna ngasi Hodam Leirak Club ta hui amasung hongdong chahumrom anti rabies vaccine kap thokre Kaishamthong Kendra gi MLA Sapam Nisikanta gi meeting makhada Kaishamthong Kendra gi mafam singda anti rabies vaccine kap thokre Manipurda huina sikpadagi rabies laina naba yaurpasidagi ngakthoknanaba Kaishamthong Kendra gi yumda yokpa hui amasung hongdongda rabies laina sandorakadra haina kendra sigi miyamna mipaiba polakpadagi Kaishamthong Kendra gi MLA Nisikanta Singh Sapam gi meeting makhada kendra sida anti rabies ki hidak Directorate of Veterinary and Animal Husbandry Government of Manipur ga khusamnaduna department ki director RK Khogendrajit ki pautak matungina Kaishamthong Kendra ki manung chana leiba Young United Club Kwaketil Moirangpurel Community Hall sana khonaba amadi saukhat khongthang lup
Club Sagolban Nepra Menjo Hodam Layer Club ki Kesamthong Hodam Layer Community Hall Youth Integration Club Kesangthong Longjam Laikai Club Lampakta Punna Hui amasung Hangdong Chamanga Romda Hidak Kapthokre Hairi Irilbung Library Union Kairau Bitra Awang Laikaina District Veterinary Office Impal East ki Joint Director ki meeting Makhada Irilbung Library Union Ground Kairau Bitra Awang Laikai da Hui amasung Hangdong Kaya anti-rabies Hidak Kapthokre Manipur Lengaki Veterinary Department amasung SKA CKL Nepra Menjor Mamang Laikai ga kusam naduna Hui Hangdong Sing anti-rabies vaccine kapthokre Lising Chamapal Humpudra Mangadagi Lising Chamapal Marifu Pauba Maitei Society Churasanpur gi General Secretary gi Thaupuramba Hozikna Advisor gi Thaupuriba Hozik displaced person amoina leiriba Kamal Toijambada Chahi Khudingi Saita Thopanglup Manipur na piba Haisnam Basanta Kumar Award Malemgi Lairik Numit Thoramda Pinanaba Khalakpada Maitei Society Churasanpur gi Maikeidagi Nungaiba Fongdurukli All Manipur United Clubs Organization Amuko Gilisingani Tareta Gilisingani Tara Fauba Executive Member Waramba Kharam Laikot Village Tagi Rangla Sanaigir Kausungna Kangodana Lakidavada Amuko na Awaba Fumba Cherol Thadurukli Cherola Duda Laikot Kharam Village ki Chairman Suwaramba Chief Asina Hinglingai Matamda Leibaki Weba Tapak Thoram Kaya Sarukyaram Ki Mahaki Thawaina Taibung Mapugi Laikolda Ingna Chigna Lairubu Oirasanu Hairi All Manipur Thanga People's Welfare Association Sinduna Association gi Hanagi President Uramba Laikidraba Salam Chandra Mohan gi mafam daikai kumnaba utkre Pauna Bazar da leiba Usa Cinema Hall da leiba Association gi office ta pangthopa thoramda association gi members singna Hanagi President Salam Chandra Mohan gi photo da laishu katuna ikai kumnaba utki Hauzik Sanabagi Pau Ikhoi gi Senior Sports Journalist Boyai Ningthozamdagi lobi se Humpunipal Suba National School Games ki Ahubu Numit ki Sanakiba Sepak Takraw Masanada Manipur gi nupi masa Madinipa masa Mai Pakre School Games Federation of India ki Ming Makhada Directorate of Youth Affairs and Sports Manipur na Sinduna ngasi dagi State Union Territory amadi Unit Kuntra Mari ki nupa masa Madinipi masa Sanaroi Lising amaga sani humputra nipan saruk yaduna Humpunipal Suba National School Games ki Football amadi Sepak Takraw ki competition sing haukre ngasi Kumalampag Sports Complex ki Indoor Stadium da pangthokiba Sepak Takraw ki sahi 13 makhagi nupi masa ki sanakiba match sing da Manipur na Gujarat bu set ani sino Uttar Pradesh na Rajasthan bu set ani ama Maharashtra na Bihar bu set ani sino amadi Andhra Pradesh na Madhya Pradesh bu set ani sino da maiti bapike sahi 38 makhagi nupa masagi ngasi sanakiba match sing da Manipur na Andhra Pradesh bu set ani sino Bihar na Himachal Pradesh bu set ani sino Odisha na Telangana bu set ani sino Kerala na CBSC bu set ani sino amadi Assam na Punjab bu set ani sino da maiti bapike Amaromda games asigi saruk ama waina Manipur gi tongan ba ground taruk ta chathariba football masanagi ngasi langjing tap ground sanakiba sahi 38 makhagi nupa masagi ahanba match Haryana amadi Odisha goal amada sanadana draw chatkre ani suba match ki sanakibada Kerala na Bihar bu goal tarit sinoda maitiba pikhi ahum suba match ki sanakibada Madhya Pradesh na Chandigarh bu goal mari amada mari subam match ki sanakibada Maharashtra na Uttar Pradesh bu goal ani amada amadi manga subam match ki sanakibada Chhattisgarh na Andhra Pradesh bu goal manga amada maitiba pikre RCA Lilongna PCC Mayai Koibi Bumaitiba Piduna Anisuba MNC Men's Under 23 Haubam Biramangon Singh Memorial Trophy gi champion waikre Manipur Cricket Association MNC gi Ming Makhada Mamang Tha gi tang Nepal dagi team kuntarukna Gurumari thongna khaidutuna public ground Khangapok Sera Puramati Khudaibul Lampak Tokthong da sanaba haukiba Anisuba MNC Men's Under 23 Haubam Biramangon Singh Memorial Trophy gi ngasi public ground Khangapok Sera Pura sanakiba aroi bam match sa RCA Lilongna PCC Mayai Koibi bu wicket tarukta maitiba piduna champion waikibane satharakiba tournament asigi loisenbagi thoramda
Manipur Cricket Association MNC की Vice President Larinjam Giriranjan, Secretary Lesangthem Ronen Singh, Treasurer Songtham Nisikanta, Joint Secretary Said Sultan Ahmad, Manipur Cricket Association MNC की Apex Council की Executive Member K.S. Kennedy Singh, Apex Council asigi ICA Representative S. Jayanta Amadi, AKSDO Khangboki Cricket Managing Committee की Chairman Moirangthem Dhiren Thormapusing Oike. Satarakiba tournament asigi ngachi sanakiba final match asida wicket ahum amadi out widena run kullauduna player of the match ta khiba RCA Lilongi Sanroy Aziz Mirza da trophy ge loinana seluna lupali singani innings mapanda wicket kulumdoi lauduna highest wicket taker ta khiba RCA Lilongi Jamir Khan da trophy ge loinana seluna lupali sing ahum innings manga da run samri yankai mapal lauduna highest run scorer ta khiba SCCC ki Ulen Yai Khwarak Pamda trophy ge loinana seluna lupali sing ahum innings nipanda wicket tara manga amadi run chahum kunipa lauduna player of the series ta khiba PCC Mayai Kuibi gi Sanroi T Vikas da trophy ge loinana seluna lupali sing tarit piduna punging thawatke tournament asigi runners up ta khiba PCC Mayai Kuibi da trophy ge loinana seluna lupali sing ni phu amadi champion oikiba RCA Lilong da trophy ge loinana seluna lupali sing humputra piduna punging thawatke Kulumdoi Suba Challenge ka Veteran Football Tournament ki play kyang bayamadi basai thangmaiban gi sanakiba ahanba semi-final match sanabagi matam loisen khidrebasu play kyang na mai paktuna final sangkhre Manipur Veteran Football Association Mapal Kangjibungi Meng Makhada Mamang Tha gi tang Kulumdoi degi team taranipan grumari thongna khairutuna Sai NRC ground tagel da sathariba Kulumdoi Suba Challenge ka Veteran Football Tournament ki ngasi sanakiba basai thangmaiba namadi play kyangwi gi ahanba semi-final match ta ahanba hapta play kyangwi na goal ama sinoda mangjin thaduna sakhi play kyangwi gi goal du Lalit Thapa na penalty da sankhi match asigi anisuba half ki nipunipal suba minute ta match conduct tokiba central referee gi decision yaning dabadegi Sanarui singna pildigi mapan thokibadagi makhata na sanadabadagi match asi play kyangwaina basai thangmaibanbu goal ama sinoda maithiba piduna final sangkhibani hayeng ground asida anisuba semi-final match oina tabaspa tabungkhog amadi Phlam Yai School ga sanagani Assam Rifle Women's Polo Team na Manipur Police Sports Club Women's Polo Team bu maiti papiduna Konsuba Governors Cup Women's Polo Tournament ki final sangkhre final da Impal Riding Club Lampian ga sanaragani Manipur Horse Riding and Polo Association gi meng makhada tha sigi tang taradagi nupa gi polo team nipan amadi nupi gi polo team mari punna polo team tarani thuna saruk yaduna Impal gi mapal kangjebung da chathariba Konsuba Governors Cup Women's Polo Tournament ki ngasi sanakiba ani suba semi-final match ta Assam Rifles Women's Polo Team na Manipur Police Sports Club Women's Polo Team bu panjal taranipan amada yamna laksana maithiba biduna final sangkhibani tha sigi tang taranipan sanagadoriba aroiba match ta Assam Rifles Women's Polo Team amadi Impal Riding Club Lampian ga sanagani Amaromda Kuntra Mathoi Suba Governors Cup Invitation Polo Tournament ki ngachi sanakiba ahanba semi-final match na Manipur Police Sports Club Team B na Singkhai Hundu Polo Club Kongpan bu panjal tara anida maithiba piduna final sangkhre hayeng ground asida ani suba semi-final match oina Black Wasp Polo Club Babu Paramadi X Polo Club Wangkhai ga sanagani Manipur Cricket Association MNC ki meng makhada Sedo Ground Kongbo Dobi Lampak da sanaba haukiba ahanba MNC Women's Under 23 One Day Trophy gi ngasi thau ground thangmaiban da sanakiba match ta TCM DC Thongjuna Al Amin Lilongbu ran cham ga supna mapanda maitiba pikhi match asida TCM DC Thongju gi sanaroi TH Ningthoi sanana wicket ama amadi outwaidana ran humputrani thoi loduna women of the match ta khi Sedo Ground Kongbo Dobi Lampak da sanakiba match na thau thangmaiban na PTCC Paswai Part 3 bu ran humputret ta maitiba pikre match asida thau thangmaiban gi sanaroi TH Niruta na wicket ani amadi ran kuntrani pa loduna women of the match ta khi
Manipur hockey Uttar Pradesh ki makuta panjal ama manga da maiti duna taramanga suba hockey India senior men national championship division A gi mari suba position tahore. Hockey India gi meng makhada Uttar Pradesh hockey na sinduna Uttar Pradesh ki Jhansi da chathariba taramanga suba hockey India senior men's national championship division A gi ngasi sanakhiba ahum suba position gi match Manipur hockey Uttar Pradesh ki makuta panjal ama manga da maiti duna mari suba position ta khibani. Manipur gi Classic Football Academy Mohan Bagan Super Zain gi makuta goal sino ahum da maiti duna Reliance Foundation Development League National Championship final round gi runners up ta hore. Makatarakpa sanabagi paw amuk pizari All Herok Polo Association ngasi laikhidraba Moirangthem Ibotombi former minister madi Ningthozam Subol secretary All Herok Polo Association gi ningsing thoram gamadi lerena Herok part 2 mayelekai polo ground da sagol kangjai sanakre thoram masada lamdam asigi saknai raba mioi kaya sarugya ki polo masana duda ikop ningthona yot ningthobu panjal taret tarukta maithi ba pikre. Thasigi Tangkundagi Kuntaruk Fauba Himachal Pradesh Pangthokadaba Taret Lakshuba National Master Games ta Manipur ki mahut sinduna sanarugadaba All Manipur Hockey United Clubs ki makhada semba hockey legend team da Patsoi Esigi Hanagi MLA AK Mirabai ngasi Taubungkhok ta leiba Taubungkhok Welfare Club ki ground da hockey sanaroi singna set sagadaba uniform sing yanthokre. Thormaduga mari lainana Taubungkhok Welfare Club ki sanaroi singa hockey legend team ga exhibition match amasu sanaki. Hanagi MLA Eki Mirabaina Hausik Manipurasi Yamna Luba Pibam Amada Lere Sahi Kun Kuntradi Hanagi Pibam da Hanjinbada Waga da Boybana Tampakta Leriba Miyamna Honabakanba Aina Tauge Haina Kalibasingadu Mai Pakna Honabamatam Oire Manipurasi Hanagi Manipuradu Oinaba Ikoi Puna Honaminasi Haiki Taubungko Welfare Club ki Pikliba Sanaroi Hockey Sanaroi Sing Army Boys ta Changbada Natana International Amasung National gi certificate paiba kayama su yaure haike hockey legend na Himachal Pradesh ta pangthokadoriba Taret Lakshuba National Master Games ta mai pakpo oirasanu haina yaifa thaujal pikhi. Amna pibam chadaba sahi kun kuntradi hanagi pibam da hanjanbada wargadaba matam ama oibanina aikoi khudingmak maruina Valley Tampakta Leriba Praja section Kudingmak Singse Yamna Ikoi Honaba Kanba Aina ina Togi Hana Kaliba Tabak Ching Ado Mai Pakpang Amnaba Achetpa Wakanga Luinana Sanction Bagi Tangai Patabalai Aduna Tabatarabadi Matam Matamgi Ikoi Sanaro Namada Sakibado Madu Ikoi Dum Chatpataragadi Ikoi State Ase Mangjin Taba Ngamdabalam Damama Hibado where Kadoribani Aduna Masana Kudingmakta participate tauriba honariba khudingmak ase aigi manjil yawbang amnabagi damakta kanna honasi chaukhot balamda mama oirakna bo honabada hiram khudingmakta sap manana thong manana sapminna bagi tangai phadabado amukhana aina recall tauri. India Lingaki Ministry of Culture gi Cultural Function and Protection Scheme gi makhada Thobal District ki Yaripok Bamun Laikai Leiba Rural Development Foundation RDF na sinduna numit tarani gi lai harauba musung Mukna Festival gi thoram ngasi RDF ki lampak solution kre. Thormadu da JN Dance Academy ki Director Pukhrambam Bilas RDF ki President Khadangbam Ingocha yauna mioi kaya sarugya ki. Atoiba mithunglen Pana musung Thoramapu Pana haina Muknaroi Taret na Pana Amada Sarugya dunu sanaki Thorongi Manungchana Nupi Singi Thoriching Nabi Masana Shu Pangtoki. Kuigi Sagi Pangal Loksing Changdam Nabani Masida Sanaroi Anisina Hariba Masana Si Amabu Amana Kuigi Pangal Loksing Sizina Rakanda Kuibu Toinaba Honaba Amana Amagi Mataka Tanganaba Honaba Masida Puba Masun Toiba Masi Toidona Masida Kanra Bumtokte Maramdi Equina Masi Alaman Singna Tamamba Masana Si Equina Yokana Naba Honabada Equigi Sumba Player Singsina Asawa Taudang Lowni Highway Wafam to Tanjari. Hauzik Loshilakpada Maru Eba Pau Amuka Hana Pizari. Congress amadi tongan belup kayana Waqf Amendment Act lising ani kun mangagi mayokta Supreme Court ta petition file taukre.
Thona faraba athauba athobi mayam leirambana ngasi malemda maitei singna chawthokna hinglibani haina Manipur Legislative Assembly ge Speaker Thoksom Satyabratana haikre. Point Kunyauba Action Plan ama lokhat pinanaba memorandum ama lanjinari bisingna National Legal Services Authority the pisinigre. Amasung Chayol amagi manungda MLA Yangkai Mapan na Manipur da Miyam gi laingak ama semnanaba People's Progressive Alliance na matam thakre. Masigi loinana ngasigi oinadi ISTV News matang sida tension jari. Meeting tabiri ba punamakpu amuka hana kurumjari.